Maruti car amada puduna lakpa WY tablet lak amaga konana mioi amangarang nimidang pung nipan ga minute kuntra rom taba matamda Imphal District Police Commando gi kangbuna arapte thongkhong dage fare haide far ba mioi adu lilong hauribi makha laikai dage fundrai mayum Abdul Hadi Elliot amo chahi kuntra ga manga apokpa laikhidraba Abdul Gafar Khan kawe Police ki fauna hai Lakadoriba Sangai Festival ge Jackson Thorang Lokotpegi Saruk ama oina Imphal Commando Unit ke Inspector KH Henry Singh na lusingduna team amana arapte thongkhongda lambi da lakpa gadi sing sek tobagi thabak satharingaida Maruti car number MN06LA 3217 thauduna lakpa mioi ama khamduna sek toba matamda WY tablet sing aduga konana mioi adu phagat pangam khibane farba mioi adu dage mobile phone ama Airtel gi SIM card ama sel oina lupa 300 su phagat khe farba potlam sing aduga loinana irilbung police station da khusinna khre haide